ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯝꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡꯃꯇ ꯃꯁꯝ ꯃꯅꯥ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯅ ꯅꯥꯆꯣꯝ ꯂꯩ ꯑꯃꯒ ꯅꯥꯞꯄꯗ ꯆꯤꯜꯂꯒ ꯈꯨꯟꯊ ꯈꯨꯟꯈꯥ ꯀꯣꯏꯅ ꯆꯠꯄꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯅꯥꯅ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯗꯨ ꯎꯍꯧꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯔꯞꯅ "ꯂꯥꯏꯕ ꯃꯁꯤꯒꯤ ꯇꯝꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯤꯃꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ꯫ ꯀꯔꯤ ꯊꯣꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯧ ꯃꯥꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯅ ꯈꯨꯟꯊ ꯈꯨꯟꯈꯥ ꯀꯣꯏꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ." ꯏꯕꯦꯝꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯑꯣꯏꯔꯞ ꯇꯧꯕꯤ ꯃꯧ ꯑꯃꯅ ꯁꯤꯊ ꯅꯣꯛꯂꯒ "ꯍꯣꯏꯅꯦ, ꯃꯇꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯗꯨꯅꯤ꯫ ꯏꯅꯦ ꯍꯣꯏꯅ ꯐꯅ ꯍꯥꯏꯔꯨꯅꯤ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯅꯥꯗ ꯍꯥꯞꯇꯧ ꯅꯠꯇꯦ." "ꯀꯔꯤꯒꯤ ꯀꯔꯤꯒꯤ ꯆꯠꯅꯕꯤꯅꯣ? ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯃꯔꯤ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯔꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯏꯕꯦꯝꯍꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯏꯔꯨꯖꯒꯦ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯃꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯉꯁꯥꯏꯅ ꯑꯉꯥꯡꯁꯦ ꯏꯔꯨꯖꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯏꯔꯨꯖꯒꯦ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ, ꯉꯁꯥꯏꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ?" "ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯅꯪꯅ ꯅꯝꯁꯤꯜꯂꯝꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯐꯦꯡꯂꯨꯔꯤꯕꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯑꯃꯨꯛ ꯁꯤꯠꯆꯤꯜꯂꯤꯕꯅꯤ꯫ ꯃꯌꯥꯝꯁꯤ ꯂꯣꯏꯔꯒꯅꯤ ꯑꯩꯅ ꯑꯉꯥꯡꯁꯦ ꯏꯔꯨꯖꯔꯤꯁꯦ꯫ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯈꯔ ꯌꯥꯎꯁꯤꯟꯕꯗꯤ ꯌꯥꯕꯅꯤ." "ꯑꯩꯗꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯒꯦꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯏꯪꯕꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯁꯤꯡ ꯂꯧꯗꯅ ꯅꯄꯥꯁꯦ ꯅꯪ ꯌꯥꯎꯅ ꯑꯣꯠꯂꯤꯗꯀꯣ." "ꯕꯥꯕꯥ, ꯏꯁꯤꯡ ꯑꯏꯪꯕꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯏꯪꯉꯤ. ꯏꯁꯤꯡ ꯑꯏꯪꯕꯁꯤ ꯏꯪꯉꯤ ꯕꯥꯕꯥ." "ꯑꯣ, ꯏꯆꯥꯕꯨ ꯌꯥꯝꯅ ꯏꯪꯂꯕ꯭ꯔꯅꯦ? ꯂꯣꯏꯔꯦꯁꯤ." "ꯕꯥꯕꯥ, ꯏꯪꯉꯤ ꯍꯥꯏꯕ." ꯇꯝꯅ ꯏꯃꯨꯡꯗ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯅ ꯇꯥꯅꯕ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯃꯈꯣꯏ ꯇꯥꯆꯧ, ꯑꯉꯥꯡꯗꯨ ꯀꯞꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯉꯥꯡꯗ ꯀꯞꯄꯁꯤ ꯇꯥꯅꯤꯡꯗꯦꯀꯣ." ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯁꯥꯎꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯇꯥꯔꯦꯗꯅ ꯅꯃꯥꯅ ꯀꯞꯄ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯁꯤꯁꯦ ꯏꯄꯥ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯒꯦꯀꯣ, ꯀꯞꯀꯅꯨ." "ꯕꯥꯕꯥ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯄꯥꯛꯅꯝ ꯅꯝꯕꯤꯌꯨꯀꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯗꯨ ꯊꯨꯅ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜꯗꯨꯗꯒꯤ ꯃꯩꯅꯧ ꯀꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯃꯧ ꯑꯅꯧꯕꯤ ꯎꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯩꯅꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯇꯩ ꯄꯥꯈꯪ ꯃꯆꯥ ꯈꯔꯒꯁꯨ ꯎꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯩꯅꯧꯗꯨ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯥ ꯃꯩꯅꯧ, ꯏꯁꯩꯒ ꯉꯪꯉꯗꯅ ꯇꯥ ꯃꯩꯅꯧꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ." "ꯀꯩꯅꯣꯅꯦ ꯊꯦꯝꯕꯨꯡ, ꯅꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ ꯀꯩꯅꯣ." ꯊꯦꯝꯕꯨꯡ ꯃꯩꯅꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯔꯛꯇ ꯉꯥꯡꯂꯒ "ꯅꯨꯡꯉꯥꯏꯅꯤꯕ ꯌꯥꯝꯅ. ꯃꯤꯒꯤ ꯃꯧ ꯑꯅꯧꯕꯤ ꯂꯨꯝꯕꯗ ꯃꯀꯣꯛ ꯀꯥꯏꯅꯗꯤ ꯈꯪꯗ꯭ꯔꯤ." ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯗ "ꯍꯩ ꯊꯦꯝꯕꯨꯡ, ꯀꯔꯤꯅꯣ ꯅꯪꯅ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯍꯥꯏꯔꯤꯗꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯌꯥꯝꯕ. ꯏꯌꯥꯝꯕ ꯍꯣꯏꯗꯤ ꯂꯥꯏꯕꯛ ꯐꯩ, ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗ ꯂꯩ ꯍꯥꯏꯕꯅꯤꯗ." "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯑꯩꯅꯤꯗꯅ ꯃꯩꯅꯧ ꯍꯥꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯆꯦꯛꯔꯥꯛ ꯀꯥꯏꯅ ꯏꯃꯨꯡ ꯆꯠꯂꯤꯕꯅꯤ." ꯋꯥꯗꯨ ꯑꯃꯨꯛ ꯇꯥꯕꯗ ꯊꯦꯝꯕꯨꯡ ꯍꯟꯗꯛꯃꯨꯛꯁꯨ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ꯫ "ꯆꯠꯅꯤꯕ ꯌꯥꯝ, ꯑꯗꯨꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯨꯝꯕꯗ." ꯍꯟꯗꯛꯁꯨ ꯃꯩꯅꯧ ꯊꯦꯝꯕꯨꯡꯅ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯉꯥꯡꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯥꯎꯔꯞꯅ "ꯊꯦꯝꯕꯨꯡꯅꯤꯕꯣ, ꯅꯪ ꯌꯥꯔꯛꯇ ꯁꯨꯝ ꯉꯥꯡꯉꯤ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ, ꯑꯗꯨꯅ ꯑꯩ ꯆꯠꯂꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯧ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯩꯅꯧꯅ ꯆꯠꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯣꯏꯕꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯑꯩ ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯎꯗꯧ ꯃꯥꯟꯗꯦ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯅꯪꯅ ꯃꯀꯦ ꯁꯦꯝꯃꯤꯗꯨꯕꯨ ꯀꯥꯏꯗꯧ ꯄꯥꯏꯔꯒꯦ ꯍꯥꯏꯔꯤꯅꯣ? ꯍꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯟꯅꯗꯧꯔꯤꯌꯦ ꯑꯗꯨ ꯌꯥꯎꯔꯒꯦ ꯇꯧꯕꯅꯤ꯫ ꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯟꯅꯕꯗꯨꯗ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯣ? ꯀꯩꯅꯣ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯁꯤꯡꯖꯨ ꯆꯥꯔꯨꯅꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ? ꯅꯠꯇꯦ ꯃꯧ ꯅꯪ ꯂꯩꯁꯥꯕꯤ ꯃꯔꯛꯇꯨꯗ ꯂꯩꯁꯥꯕꯤ ꯁꯥꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯂꯩꯁꯥꯕꯤ ꯃꯔꯛꯇ ꯁꯤꯡꯖꯨ ꯆꯥꯔꯗꯤ ꯂꯩꯁꯥꯕꯤ ꯍꯦꯛꯇ ꯑꯣꯏꯔꯗꯧꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯃꯔꯤ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯅꯥꯗꯨ ꯏꯁꯧ ꯂꯥꯡꯂꯤ ꯂꯥꯡꯂꯤ ꯃꯆꯥꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯦ ꯑꯩ ꯄꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯊꯦꯝꯃꯨꯁꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯊꯣꯡꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯐꯤꯠ ꯐꯤꯠ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯆꯥ ꯀꯞꯄꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨꯕ ꯃꯇꯥꯡ ꯆꯥꯅ ꯀꯞꯈ꯭ꯔꯄꯣꯠꯅꯤ ꯅꯃꯥꯅ ꯍꯦꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯈꯟ ꯈꯟꯅ ꯀꯞꯄꯛꯀꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯗꯨ ꯀꯞꯄ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯨꯅ ꯇꯝꯅꯥꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯇꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯝꯅꯥ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯅ ꯃꯁꯤ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯗꯧꯅꯤ꯫ ꯇꯝꯐꯥꯅ ꯌꯥꯔꯦꯗꯣ ꯅꯛꯁꯤꯜꯂꯦ ꯂꯣꯏ ꯇꯥꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯁꯤꯡꯖꯨ ꯁꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯝꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯁꯤꯡꯖꯨ ꯁꯨꯔꯒꯦ? ꯇꯝꯐꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯋꯥꯗꯅ ꯄꯤꯔꯨꯛ ꯑꯣꯏꯅ ꯁꯨꯔꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯉꯝꯃꯗꯤ ꯏꯪꯈꯣꯜꯗꯒꯤ ꯌꯦꯟꯗꯦꯝ ꯃꯔꯨꯗꯣ ꯐꯨꯛꯂꯛꯂꯝꯒꯗꯧꯕꯅꯤꯗꯣ꯫ ꯊꯥꯗꯣꯏꯅ ꯏꯅꯝꯃꯗꯤ ꯑꯗꯨꯗꯅꯦ ꯍꯥꯏꯔꯤꯁꯦ ꯐꯨꯛꯂꯛꯄꯗꯤ ꯁꯨꯛꯐꯨꯛ ꯐꯨꯛꯂꯛꯇꯦ ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯧ ꯑꯣꯏꯕꯁꯦ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯅꯣꯏꯁꯨ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯤꯌꯦ꯫ ꯇꯣꯝꯕꯤꯅ ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯇꯥ ꯑꯆꯧꯕ ꯅꯠꯇ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯏꯀꯣ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ? ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯎꯏ꯫ ꯇꯝꯅꯥꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦꯍꯦ ꯅꯨꯄꯥ ꯐꯕꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯁꯤꯅꯤ꯫ ꯑꯗ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯇꯝꯅꯥꯒ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯟꯕꯤꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯆꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯗ ꯆꯥꯛ ꯏꯟꯅ ꯏꯟꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯛꯂꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯇꯦꯡꯀꯣꯠꯇꯒꯤ ꯆꯥꯛꯇꯨ ꯆꯥꯏꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯑꯃꯨꯛ ꯅꯃꯥ ꯂꯧꯗꯨꯅ ꯃꯅꯝ ꯀꯟꯕ ꯍꯧꯔꯛꯏ꯫ ꯏꯄꯥꯗꯁꯦ ꯆꯥꯛꯁꯤꯡꯁꯦ ꯆꯥꯏꯊꯣꯛ ꯁꯥꯟꯅꯒꯅꯨ ꯀꯩꯗꯧꯋꯦ? ꯕꯥꯕꯥ ꯃꯅꯤꯡꯒꯤ ꯆꯦꯝꯆꯥꯗꯤ ꯃꯕꯣꯛꯅ ꯑꯗꯨꯝ ꯆꯥꯛ ꯏꯜꯂꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯆꯥꯛ ꯏꯟꯗ꯭ꯔꯤꯁꯦ? ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯖꯥꯠꯂꯣ? ꯏꯆꯥ ꯊꯣꯏꯕꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯒꯤꯁꯨ ꯄꯥꯕꯅ ꯅꯨꯡꯇꯤꯒꯤ ꯏꯜꯂꯤꯕꯁꯤꯗꯤ ꯁꯤꯁꯦ ꯃꯁꯤꯒꯤ ꯆꯥꯛꯈꯣꯝꯁꯤ ꯆꯥꯔꯒꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯑꯔꯣꯏꯕ ꯆꯥꯛꯈꯣꯝꯗꯨ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯨꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯤꯡꯉꯥꯏ ꯇꯧꯗꯅꯕ ꯊꯦꯝꯖꯤꯟꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯆꯥꯒ ꯅꯨꯡꯁꯤꯕ ꯁꯨꯈꯪ ꯈꯪꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯄꯥꯅ ꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯒ ꯃꯪꯂꯒꯗꯨꯃꯛ ꯂꯩꯕꯗꯨ ꯎꯕꯗ ꯏꯪꯉꯉꯛꯅ ꯃꯄꯥꯕꯨꯡꯒꯤ ꯃꯆꯥ ꯅꯣꯝꯗꯨꯅ ꯕꯥꯕꯥ ꯕꯥꯕꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯆꯧꯕ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯃꯆꯥ ꯅꯣꯝꯂꯒ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯄꯥꯕ ꯅꯆꯤꯟꯅꯌꯥ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯄꯤꯒꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯕꯥꯟꯗꯨꯁꯨ ꯃꯈꯨꯠꯅ ꯇꯟꯅ ꯇꯟꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯆꯥꯔꯝꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯂꯨꯈꯥꯛ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯊꯣꯏꯕꯤꯆꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯃꯆꯤꯟꯕꯥꯟꯒꯗꯨ ꯐꯗꯤꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ
ꯕꯥꯕꯥ ꯆꯔꯥ ꯋꯥꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯁꯦꯝꯆꯥꯎꯍꯣꯏꯒ ꯁꯥꯟꯅꯔꯨꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯊꯣꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣꯅꯦ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯧ ꯅꯍꯥꯗ ꯆꯣꯞꯄ ꯃꯥꯏꯅꯧꯗꯨ ꯈꯨꯜꯗꯨꯒꯤ ꯈꯨꯟꯁꯤꯅ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯇꯟ ꯑꯣꯏꯗꯨꯅ ꯁꯨ ꯅꯣꯝꯗꯕꯅ ꯁꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯏꯅꯧꯗ ꯀꯦꯁꯤꯟꯅꯗꯨꯅ ꯁꯦꯜ ꯍꯦꯛ ꯂꯧꯊꯣꯛꯂꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯥꯏꯅꯧ ꯃꯌꯦꯛ ꯌꯥꯎꯗꯕ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯑꯁꯨꯝ ꯃꯧ ꯅꯍꯥꯗꯨꯅ ꯁꯪꯒꯣꯏꯗ ꯂꯪ ꯅꯥꯔꯤꯕꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯧ ꯅꯍꯥꯗꯨꯁꯨ ꯃꯥꯏꯅꯧ ꯎꯕꯗ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯇꯥ ꯃꯥꯏꯅꯧ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯏꯕꯦꯝꯃ ꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯏꯕꯦꯝꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗ ꯇꯥꯏ ꯇꯥ ꯃꯥꯏꯅꯧꯒꯤ ꯐꯥꯒꯤꯁꯤꯗꯤꯕ ꯏꯕꯦꯝꯃ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯩꯁꯤ ꯅꯣꯡꯃꯒꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ ꯇꯥꯗ ꯐꯥꯒꯤꯗꯒꯤ ꯇꯥꯗꯁꯤ ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯏꯕꯦꯝꯃꯅꯕꯨ ꯌꯥꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯗꯤ ꯆꯠꯂꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯇꯥꯗꯁꯤꯗꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯗꯅ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯀꯣꯛꯇꯣ ꯊꯨꯒꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯑꯅꯤ ꯏꯔꯩꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯔꯕꯣꯠ ꯃꯥꯟꯕꯁꯤꯒꯤ ꯃꯅꯥꯛꯇ ꯋꯥꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤꯗ ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃꯅ ꯄꯥꯝꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯆꯝꯅ ꯁꯥꯕ ꯑꯣꯏꯔꯝꯗꯦ ꯃꯥꯏꯅꯧꯅ ꯃꯧ ꯅꯍꯥꯗꯨꯗ ꯑꯆꯥ ꯑꯊꯛ ꯆꯥꯅꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯄꯤꯔꯝꯃꯤ ꯃꯧ ꯅꯍꯥꯗꯨꯁꯨ ꯃꯥꯏꯅꯧꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯅꯥꯗꯨ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯈꯨꯜꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯨꯝꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯆꯧꯕꯗꯨ ꯃꯥꯡꯒꯣꯜ ꯂꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯅꯨꯄꯥ ꯅꯪꯕꯨ ꯂꯝꯇꯨꯁꯦ ꯈꯔ ꯉꯟꯅ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯅꯕ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯝ ꯇꯥꯁꯤꯟꯗꯅ ꯂꯩꯔꯤꯅꯦꯕ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯜꯂꯝꯕ ꯁꯨꯝꯖꯤꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯗꯨꯗ ꯊꯧꯁꯥꯗ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯛꯁꯤ ꯊꯜꯂꯦ ꯆꯥꯛꯇꯣ ꯅꯄꯥꯅꯆꯥꯗꯒꯤ ꯊꯣꯡꯉꯣ ꯇꯝꯅ ꯅꯪꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤꯀꯣ ꯃꯥꯅꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯤꯕꯕꯣ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯗ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯥ ꯄꯤꯛꯄꯁꯤ ꯐꯥꯎꯕ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯅ ꯅꯪꯅ ꯅꯣꯡꯃꯇ ꯌꯦꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯅꯪꯁꯤꯕꯣ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯈꯔ ꯈꯖꯤꯛ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗ ꯌꯥꯕꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯃꯣꯏ ꯇꯥꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯉꯝꯂꯣꯏ ꯑꯉꯥꯡ ꯁꯦꯟꯅꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯅꯕꯨꯗꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯗꯅ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯍꯩꯅꯕ꯭ꯔꯣ ꯍꯩꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯆꯠ ꯆꯠꯇ꯭ꯔ ꯂꯩꯔꯤꯁꯤꯕꯣ ꯃꯣꯏ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯉꯥꯡꯗ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯉꯛ ꯍꯥꯏꯗꯨꯅ ꯃꯁꯦ ꯐꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯝꯁꯤꯠꯆꯤꯟꯕꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯆꯧꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠꯆꯤꯟ ꯁꯤꯡꯖꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯝꯃꯤ ꯑꯆꯧꯕ ꯂꯝ ꯇꯥꯁꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯈꯣꯛꯄꯗꯨ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯤꯟꯖꯗꯨꯅ ꯑꯩꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯑꯁꯤꯕꯨ ꯂꯧꯔꯤꯕꯅꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯉꯥꯎꯔꯨꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯃꯁꯛꯇꯨꯅ ꯆꯥꯛꯀꯗꯧꯅꯒ ꯆꯥꯕꯁꯨ ꯌꯥꯔꯝꯗ꯭ꯔꯤ ꯅꯨꯄꯤꯅꯦꯅ ꯃꯊꯧ ꯑꯝꯇ ꯇꯧꯕꯁꯨ ꯍꯩꯇꯕ ꯅꯨꯄꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯉꯥꯡꯗꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯏꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯁꯨ ꯃꯃꯥꯒꯤ ꯂꯣꯟꯆꯠ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯀꯞ ꯊꯣꯛꯂꯗꯤ ꯀꯣꯛ ꯍꯧꯒꯠꯂꯛꯄ ꯌꯥꯕꯁꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯛꯂꯒ ꯏꯆꯥ ꯊꯣꯏꯕꯤ ꯁꯤ ꯄꯥꯕ ꯂꯥꯏꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯄꯥꯄꯥ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯤꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯄꯥꯕ ꯂꯩꯔꯝꯗ꯭ꯔꯤꯗꯣ ꯏꯍꯦ ꯅꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯃꯥ ꯂꯩꯕꯁꯤꯗ ꯌꯥꯔꯗꯧꯕꯩ ꯈꯜꯂꯨꯔꯦ 이마디 ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯅꯥꯈꯣꯛꯑ ꯇꯨꯝꯃꯤꯁꯤꯗꯤ ꯑꯩꯅ ꯃꯁꯥ ꯅꯣꯝꯕꯁꯨ ꯃꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨꯅ ꯏꯟꯊꯣꯔꯛꯑꯦ ꯅꯃꯥꯗ ꯌꯦꯜꯂꯨꯔꯅꯨ ꯂꯥꯛꯑꯣ ꯄꯥꯕꯒꯅꯦ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯊꯣꯏꯕꯤꯆꯥꯕꯨ ꯄꯥꯎꯈꯠꯂꯒ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯐꯝꯖꯥꯎ ꯑꯗꯨꯗ ꯄꯦꯟꯅ ꯌꯥꯎꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯩꯅꯧꯒꯤ ꯃꯃꯥꯏꯕꯦꯝꯃ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯥꯅ ꯃꯃꯤ ꯎꯔꯤꯈꯩ ꯀꯦꯔꯤꯕ ꯃꯁꯝꯗꯨ ꯋꯥꯒꯤ ꯁꯝꯆꯦꯠ ꯑꯗꯨꯅ ꯁꯅꯥ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯂꯤꯕꯗꯨ ꯎꯕꯗ ꯁꯨꯛꯂꯞꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯗꯤ ꯀꯔꯤꯁꯨ ꯁꯣꯏꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯆꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯀꯩꯅꯣ ꯏꯃꯥꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯗꯨꯕꯣ ꯆꯣꯏꯔꯣꯜ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯍꯥ ꯀꯔꯝꯕ ꯃꯇꯝꯗ ꯃꯧ ꯄꯨꯁꯤꯜꯂꯛꯀꯦ ꯈꯜꯂꯤꯕꯅꯣ ꯏꯃꯥ ꯃꯧꯒꯤ ꯋꯥꯗꯤ ꯂꯩꯔꯤ ꯑꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯏ ꯀꯩꯒꯤꯅꯣꯅꯦ ꯃꯃꯥ ꯃꯄꯥ ꯃꯃꯤꯡ ꯍꯥꯏꯌꯣ ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯇ ꯊꯥꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯁꯥꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯍꯜꯁꯤꯡꯗꯣ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤꯑꯕ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯃꯧꯕꯨ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯀꯣꯏꯒꯦꯗꯤ ꯍꯥꯏꯗ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯧ ꯑꯣꯏꯅ ꯂꯨꯝꯂꯤꯕꯣꯏꯔꯦ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪꯒꯜꯗ ꯗꯨꯞ ꯗꯨꯞ ꯊꯥꯗꯨꯅ ꯆꯩꯕ ꯂꯦꯞꯂꯝꯗꯦ ꯃꯩꯅꯧꯁꯨ ꯃꯃꯥꯅ ꯐꯨꯔꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯉꯥꯛꯅ ꯉꯥꯛꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯋꯥ ꯌꯥꯝ ꯄꯦꯠꯂꯤ ꯅꯄꯜꯁꯨ ꯀꯥꯕꯅ ꯑꯗꯨꯅ ꯃꯧ ꯅꯍꯥꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯧ ꯅꯍꯥ ꯑꯣꯏꯅ ꯀꯣꯏꯕꯅꯤ ꯀꯔꯤ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯍꯦꯟꯅ ꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ ꯃꯩꯅꯧꯁꯨ ꯃꯃꯥꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯍꯨꯠ ꯊꯥꯗꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯜ ꯃꯇꯦꯛ ꯈꯔ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯔꯒ ꯐꯪꯗ꯭ꯔꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕꯅ ꯃꯥꯡꯒꯣꯜ ꯇꯩꯔꯤꯉꯩꯗ ꯇꯝꯅꯥꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯔꯥꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝ ꯈꯣꯠꯂꯝꯕꯒꯤ ꯋꯥꯈꯜꯒ ꯇꯧꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯗꯨ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯅꯪꯕꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯁꯦ ꯀꯣꯔꯧꯍꯟꯕ ꯏꯄꯥꯗꯁꯨ ꯈꯣꯏꯖꯪ ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨ ꯀꯩꯗꯧꯒꯦ ꯇꯝꯅ ꯃꯀꯣꯛ ꯍꯣꯠꯅ ꯃꯣꯏ ꯇꯥꯆꯧꯅ ꯄꯥꯝꯖꯔꯗꯤ ꯃꯣꯏ ꯇꯥꯆꯧꯗꯤ ꯑꯗꯨꯃꯛ ꯈꯣꯏꯔꯝꯕꯤꯌꯨ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯔꯨꯝꯖꯔꯣꯏ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤ ꯈꯔ ꯂꯩꯊꯣꯛꯂꯒ ꯐꯝꯃꯨ ꯑꯩ ꯂꯝꯇꯩꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯑꯁ ꯑꯗꯥꯏ ꯃꯇꯦꯛꯈꯔ ꯇꯩꯔꯗꯤ ꯌꯥꯔꯦ ꯑꯩꯅ ꯐꯝꯂꯤꯕꯁꯤꯗꯤ ꯌꯧꯔꯅꯨ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯋꯥ ꯀꯟꯅ ꯍꯥꯏꯅꯔꯒ ꯌꯥꯌꯥ ꯉꯥꯡꯅꯕꯗꯨ ꯄꯥꯝꯗꯕꯗꯒꯤ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯂꯝ ꯇꯩꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯅꯨꯔꯥ ꯆꯐꯨꯗꯨ ꯊꯝꯕ ꯆꯠꯈꯤꯔꯝꯃꯤ ꯇꯝꯅꯥꯗꯤ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯃꯀꯣꯛ ꯍꯣꯠꯄ ꯂꯦꯞꯂꯝꯗꯦ ꯇꯝꯅ ꯃꯀꯣꯛ ꯍꯣꯠꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯂꯝꯃꯤ ꯀꯣꯛꯁꯤꯁꯨ ꯑꯣꯠꯄꯅ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟꯗꯤ ꯂꯨꯖꯊꯣꯛꯇꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤꯆꯥ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯃꯥꯅ ꯃꯀꯣꯛ ꯂꯨꯖꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯍꯥꯊꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯄꯤꯌꯨ ꯇꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯁꯦꯠꯇꯅ ꯐꯥꯛꯇꯅ ꯌꯦꯡꯂꯒ ꯊꯧꯁꯥꯗꯅ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯅꯄꯥꯗꯣ ꯍꯣꯔꯦꯟ ꯂꯨꯖꯊꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯏꯃꯥ ꯃꯤ ꯏꯆꯦꯝꯆꯥ ꯍꯣꯏꯗꯤ ꯏꯃꯥꯕꯣꯛꯅ ꯑꯗꯨꯝ ꯂꯨꯖꯊꯣꯛꯄꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯏꯃꯥꯅ ꯂꯨꯖꯊꯣꯛꯄꯤꯗꯦ ꯇꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯍꯣꯠꯅ ꯁꯥꯎꯅ ꯄꯩꯔꯞ ꯌꯦꯡꯂꯒ
ꯏꯆꯥ ꯊꯣꯏꯕꯤ ꯀꯣꯛꯅ ꯀꯣꯛ ꯍꯥꯒꯠꯆꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯦꯠ ꯄꯦꯠ ꯉꯥꯡꯕꯅꯦ ꯁꯥꯎꯔꯛꯇꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯍꯥꯏꯔꯨꯔꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯥ ꯁꯨꯛꯇꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯐꯝꯂꯝꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯄꯥꯅ ꯃꯇꯞ ꯑꯃꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯏꯪꯉꯉꯛꯅ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯎꯁꯦꯠ ꯐꯛꯆꯦꯠꯇꯅ ꯊꯤꯔꯤꯕꯗꯨꯕꯣ ꯄꯥꯅ ꯃꯇꯞ ꯑꯃꯗ ꯆꯥꯁꯤꯔ ꯇꯧꯕꯅꯤ ꯑꯗ ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯂꯪꯐꯩ ꯆꯠꯇꯅ ꯁꯨꯅꯣꯝ ꯇꯧꯕꯩꯅ ꯏꯃꯨꯡ ꯄꯨ ꯂꯩꯔꯕꯅꯤꯅ ꯀꯔꯤꯕꯨ ꯂꯩꯇꯧꯔꯤꯒꯦ ꯄꯦꯜꯂꯕꯅꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯥꯅꯗꯨ ꯑꯗꯨꯝ ꯆꯥꯖꯧꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯄꯩꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯆꯧꯕꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯑꯁꯣꯝꯗ ꯇꯝꯅꯥꯗꯤ ꯄꯥꯅ ꯃꯇꯞꯇꯨꯃ ꯆꯥꯁꯤꯜꯂꯒ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯆꯐꯨꯗꯨ ꯁꯧꯒꯠꯂꯛꯄꯗꯨꯗ ꯑꯆꯧꯕꯗꯨ ꯆꯐꯨꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯏꯟꯁꯥꯡ ꯃꯅꯥꯗꯨ ꯆꯥꯝꯊꯣꯛꯂꯒ ꯎꯌꯥꯟꯁꯨ ꯇꯦꯡꯊꯣꯛꯇꯧꯒꯦ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯃꯅꯦꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯆꯧꯕꯗꯨ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯅꯦꯅ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯏꯅꯦ ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯏꯇ ꯆꯪꯕꯤꯔꯣ ꯑꯆꯧꯕꯅ ꯂꯥꯎꯊꯔꯛꯄꯗꯨ ꯇꯥꯕꯗ ꯃꯅꯤꯗꯨꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯛ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯉꯛꯅ ꯀꯩꯅꯣ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯇꯝꯅꯥꯗꯤ ꯀꯔꯝ ꯆꯠꯈ꯭ꯔꯕ ꯏꯅꯦ ꯃꯥꯗꯤ ꯄꯥꯅ ꯃꯇꯞ ꯑꯃ ꯆꯥꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯆꯧꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯜꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯌꯣꯟ ꯑꯣꯟꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯄꯨꯟꯁꯤꯁꯦ ꯈꯔ ꯅꯦ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯕꯨꯡ ꯃꯅꯝꯕꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯃꯌꯥꯗꯨ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨ ꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯄꯥꯛꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯃꯥꯅ ꯁꯪꯕ ꯃꯇꯝꯗꯗꯤ ꯃꯃꯥꯛ ꯅꯨꯄꯥꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯛ ꯅꯨꯄꯥꯅ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯗꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯋꯥꯈꯜ ꯈꯔ ꯋꯥꯖꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯅꯅꯦꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯅꯈꯣꯏꯕꯨ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯁꯪꯗꯦ ꯇꯧꯔꯤꯁꯦ ꯇꯥꯗꯒꯤ ꯏꯅꯝꯃꯛ ꯑꯗꯨꯒꯅꯦ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨꯅꯤ ꯑꯆꯧꯕ ꯇꯝꯅꯥꯗꯣ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯥꯏꯌꯨ ꯌꯦꯡꯉꯣꯏ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯌꯨꯝꯕꯥꯜꯂꯣꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯗꯨꯅ ꯑꯆꯧꯕꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ ꯑꯆꯧꯕꯁꯨ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯣꯛ ꯎꯕꯗ ꯍꯔꯥꯎꯅ ꯑꯕꯣꯛꯆꯥ ꯍꯥꯎꯅꯦ ꯑꯕꯣꯛꯆꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯏꯁꯨꯒꯤꯕꯨ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯦ ꯇꯟꯐꯨꯠꯅꯤ ꯊꯣꯏꯕꯤꯆꯥ ꯃꯕꯣꯛꯅ ꯄꯤꯔꯤꯕ ꯇꯟꯐꯨꯠꯇꯨ ꯂꯧꯁꯤꯜꯂꯒ ꯃꯌꯨꯝꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯁꯤ ꯆꯥꯔꯒꯦ ꯑꯇꯩꯁꯤꯅ ꯍꯣꯔꯦꯟ ꯆꯥꯅꯕ 이수 토이비야 아따이시수 탐질루로시 호야 복자 이네 싹술로이더우리 짝자르가 한크로 싸로이다 아서우바 나사는 삐나냐 싹로이허우리 툰 할라우 하여우이 윰다둡 싸우라게 이네 시디바 노무다 짝자르가 할로 하이바시야데 이막나 레이다 혼나바두다 이네 호이네 자톡라가 하루하루 센자바두다 헤나 옌바 누가이테냐 아서우바 땀나도 와칼 따로 하유고 wakal kara tao haiduna tam asi haiduna manega mamak nupaduga wari ngak sanaraga manedu mayumda hankirami manena hankibe kuidana tamnasu lekai koiba yaba koiraga mayumda hanjilaklami matamduda masanabi thoibi sana tanput ama puthokuna sabada ubada ingangakna aina ngasai yengbudadi karisu lehudabani isa thoibiya nangna saiba tanput adubo kadaidagino abok jalami mana purakpani haujani tamna masanapi wadu tabada tanputu sagi khalambadu hangaikibagum phaurambi masindu paithoklaga
ꯃꯗꯨꯒꯤ ꯑꯍꯩꯌꯄ ꯁꯥꯕꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯍꯥꯏꯖꯜꯂꯝꯂꯤꯕ ꯖꯥꯠꯅꯣ? ꯏꯃꯥ, ꯑꯕꯣꯛꯆꯥꯗ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ. ꯑꯕꯣꯛꯆꯥꯗꯤ ꯀꯨꯏꯅꯁꯨ ꯂꯩꯔꯝꯗꯤꯌꯦ. ꯍꯦ, ꯑꯉꯥꯡꯅꯅꯤ ꯀꯔꯤ ꯈꯪꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯏꯅꯧꯗꯨ ꯃꯁꯥ ꯅꯥꯟꯅ ꯃꯍꯥꯛꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯃꯧ ꯅꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯔ ꯃꯥꯜꯂꯤꯅꯤ. ꯃꯇꯩ ꯃꯅꯥꯎꯁꯤ ꯈꯟꯅꯔꯤ ꯃꯥꯜꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯒꯦ ꯇꯧꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯃꯧ ꯅꯍꯥꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯏꯅꯧꯗꯨ ꯎꯔꯝꯃꯤ. ꯅꯨꯄꯥꯗꯨ ꯃꯥꯏꯅꯧ ꯎꯕꯗ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯟꯅ, "ꯍꯣꯏ, ꯃꯥꯏꯅꯧ ꯍꯥꯏꯕ ꯀꯣꯟꯇꯦꯛ ꯃꯥꯟꯕ, ꯅꯪ ꯉꯥꯏꯈꯣ, ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ." ꯑꯁ, ꯀꯩꯅꯣ ꯃꯤ ꯆꯨꯝꯅ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯅꯪꯕꯨꯅꯤꯅꯦ. ꯑꯗ ꯂꯦꯞꯂꯒ ꯂꯩꯔꯗꯣ. ꯁꯠ ꯆꯪꯉꯣ. ꯃꯥꯏꯅꯧ ꯎꯁꯤꯟꯅꯗ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯆꯪꯂꯛꯂꯒ, "ꯏꯕꯨꯡꯉꯣ, ꯑꯩꯅꯁꯨ ꯍꯟꯒꯨꯝ ꯇꯧꯕꯅꯤ. ꯇꯥꯗꯗꯁꯨ ꯍꯥꯏꯕ ꯌꯥꯕꯅꯤ." "ꯀꯔꯤꯒꯤ ꯇꯥꯗ? ꯆꯍꯤꯗꯤ ꯑꯍꯜꯅꯤ ꯍꯥꯏꯕꯨ ꯋꯥꯈꯜꯗꯤ ꯑꯉꯥꯡ ꯋꯥꯈꯜ ꯇꯧꯏꯅꯦ. ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤꯕꯨ ꯂꯨꯝꯕꯒ ꯂꯥꯛꯄ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯅ." "ꯍꯤꯔꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯊꯧꯁꯥꯗꯕ ꯅꯇꯧ ꯎꯠꯄꯗꯨꯗ ꯁꯨꯝ ꯁꯦꯟꯅꯕꯤꯕꯩ ꯋꯥꯅꯤ." ꯃꯥꯏꯅꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧ ꯅꯍꯥꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ. ꯃꯧ ꯅꯍꯥꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ, "ꯀꯔꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯒꯦ ꯇꯧꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯏꯅꯧꯁꯨ ꯍꯨꯠ ꯊꯥꯗꯅ ꯃꯌꯨꯝ ꯇꯝꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯅꯧꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯧ ꯅꯍꯥꯗꯨ ꯄꯥꯈꯠꯅ, "ꯑꯁ, ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯤꯅꯕ ꯇꯥꯔꯦ, ꯇꯣꯛꯄꯤꯔꯣꯕ." ꯃꯧ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯅꯧ ꯇꯥꯟꯅꯔꯕ ꯃꯄꯨꯔꯣꯏꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ, "ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ. ꯅꯪꯅ ꯏꯔꯥꯡ ꯇꯧꯕ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯑꯩꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯗ ꯇꯧꯔꯤꯕꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯗꯅ ꯖ꯭ꯋꯥꯔ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯀꯥꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤꯅꯦ. ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯇꯧꯗꯕꯗꯨ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯇꯝꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯧꯅ ꯆꯠꯂꯝꯕꯗꯨ ꯃꯥꯏꯅꯧꯒ ꯊꯣꯛ ꯃꯥꯌꯣꯛꯅꯔꯝꯃꯤ. ꯃꯥꯏꯅꯧ ꯍꯧꯖꯤꯛꯇ ꯃꯤꯒꯤ ꯃꯧ ꯂꯨꯝꯂꯨꯕꯒꯤ ꯍꯨꯔꯒ ꯇꯥꯜꯂꯛꯂꯤꯕꯗꯨ ꯇꯝꯅꯥ ꯎꯈꯤꯕꯗ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ. "ꯑꯩꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯅꯍꯥꯟ ꯃꯈꯩ ꯑꯁꯤꯗꯨꯝ ꯑꯣꯏꯅ ꯂꯨꯝꯂꯝꯒꯗꯧꯅꯤ." ꯑꯁꯤ ꯈꯟꯅ ꯃꯥꯏꯅꯧ ꯇꯝꯅꯥꯗ ꯆꯥꯗꯧꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯝꯅꯥꯁꯨ ꯃꯩꯅꯣꯅ ꯆꯥꯗꯧ ꯃꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯩꯅꯗ ꯃꯁꯤꯅ ꯇꯞꯅ, "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗꯨ ꯍꯩꯅꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯥꯏꯅꯧꯗꯨ ꯅꯨꯡꯁꯤꯅꯗꯨꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯕꯦꯝꯃꯕꯨ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯔꯕꯅꯣ?" ꯇꯝꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯩꯅꯗ ꯇꯞꯅ, "ꯇꯥꯗ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕꯒꯤ ꯅꯨꯄꯤꯅꯤ." "ꯑꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕꯒꯤ ꯏꯕꯦꯝꯃ ꯑꯣꯏꯔꯦ. ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗ꯭ꯔꯦ. ꯏꯕꯦꯝꯃꯁꯤ ꯁꯤ ꯏꯕꯦꯝꯃ, ꯁꯤꯅ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯧꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯑꯃꯅꯤ ꯂꯧꯊꯣꯛꯇꯨꯅ ꯇꯝꯅꯥꯗ ꯄꯤꯔꯛꯂꯝꯃꯤ. ꯇꯝꯅꯥꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯥꯏꯅꯧ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯒꯅꯨꯁꯤ. ꯑꯆꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯄꯤꯕꯅꯤ. ꯁꯦꯟꯅ ꯂꯧꯁꯤꯜꯂꯨꯅꯦ." ꯃꯥꯏꯅꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯇꯝꯅꯥꯁꯨ ꯇꯞꯅ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ. "ꯑꯆꯧꯕꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ. ꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯦ? ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯁꯤꯗ ꯀꯣꯏꯊꯣꯔꯛꯄ ꯆꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯦꯛꯇ ꯀꯣꯏꯊꯣꯔꯛꯄ ꯍꯥꯏꯗꯨꯅꯤ." "ꯇꯥꯗ, ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯔꯤ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯧꯖꯈ꯭ꯔꯒꯦ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯝꯅꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯤꯟ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. "ꯀꯅꯥꯗꯦ, ꯍꯌꯦꯡꯗꯒꯤ ꯑꯁꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯂꯨꯝꯕ ꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯃꯌꯨꯝꯂꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯇꯝꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯨꯔꯣꯏꯕꯗ ꯃꯥꯏꯅꯧ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯥꯏꯅꯧꯅ ꯀ꯭ꯋꯥ ꯍꯩ ꯆꯥꯎ ꯍꯥꯏꯅ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯄꯤꯔꯛꯄꯗꯨ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯑꯆꯧꯕꯗꯨ ꯁꯥꯎꯅ, "ꯍꯩ ꯅꯨꯄꯤ, ꯃꯗꯨꯒꯤ ꯃꯥꯏꯅꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯅꯛꯁꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ. ꯃꯇꯨꯡꯗ ꯃꯥꯅ ꯀꯧꯔꯛꯂꯛꯂꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯅꯨ." "ꯑꯁ,
ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯄꯥꯈꯠ ꯆꯥꯎꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯤꯗꯣ ꯄꯥꯈꯠ ꯆꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯤ ꯈꯣꯏꯒ ꯃꯥꯟꯅꯗꯕꯅꯤ ꯃꯗꯨ ꯃꯧ ꯅꯍꯥ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯅꯤꯅꯦ ꯏꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯨꯕꯨ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯔꯒꯅꯦ ꯊꯥꯖꯔꯨꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯥꯒ ꯑꯃꯨꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯅ ꯀ꯭ꯋꯥꯍꯩ ꯆꯥꯅꯕ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏꯅ ꯌꯥꯝꯅ ꯐꯅ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯃꯕꯨꯛꯅꯤꯡꯗ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯟꯅ ꯂꯝꯇꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯩꯅꯧꯗꯨ ꯑꯆꯧꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯝꯅꯥꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯂꯩꯀꯥꯏ ꯀꯣꯏꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯇꯝꯅ ꯃꯩꯅꯧ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯩꯃ ꯇꯥꯗ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ 이베마 ꯑꯆꯧꯕꯒ ꯋꯥꯔꯤꯝꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯃꯣꯏ ꯇꯥꯆꯧꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯩꯅꯧꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯏꯃꯨꯡꯗ ꯃꯄꯨꯔꯣꯏꯕ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯃꯩꯅꯧ ꯇꯝꯅꯥꯅ ꯑꯆꯧꯕ ꯀꯧꯕ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯃꯩꯅꯧ ꯃꯀꯣꯛ ꯍꯣꯠꯇꯨ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯥꯎꯒꯟꯗꯕ ꯑꯆꯧꯕꯗꯨ ꯎꯁꯤꯠꯃꯟꯗꯦ ꯈꯜꯂꯨꯔ ꯃꯥꯜꯂꯤ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯇꯨꯡꯗ ꯇꯝꯅꯥꯁꯨ ꯄꯥꯈꯠꯅ ꯏꯟꯅꯔꯛꯂꯝꯃꯤ ꯃꯩꯅꯧ ꯑꯆꯧꯕꯅ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥꯏ ꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯧ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯆꯧꯕ ꯃꯩꯅꯧꯅ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯆꯦꯟꯈꯤꯅꯨꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯉꯁꯤꯗꯤ ꯂꯥꯟꯕꯤꯒꯦ ꯇꯧꯔꯒ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦꯕ ꯀꯔꯤꯒꯤ ꯇꯣꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯅꯪ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯀꯣꯏꯆꯠ ꯆꯠꯄ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯌꯨꯝ ꯀꯣꯏꯗꯅ ꯂꯩꯔꯕꯁꯨ ꯃꯁꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯂꯩꯀꯥꯏ ꯍꯦꯛ ꯀꯣꯏ ꯈꯜꯂꯕ ꯅꯈꯣꯡꯗꯣ ꯊꯥꯡꯖꯧꯁꯤꯅ ꯀꯛꯇ ꯈꯪꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯝꯅ ꯁꯥꯎꯒꯟꯗꯕ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯄꯗꯨꯗ ꯀꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯩꯅꯧꯗꯨ ꯆꯦꯟꯕ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯒꯤꯗꯅ ꯆꯦꯜꯂꯒ ꯁꯑꯣꯡ ꯑꯣꯡꯅꯩꯗꯨ ꯇꯧꯔꯗꯅ ꯉꯔꯥꯡꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯂꯒ ꯉꯁꯤ ꯑꯃꯨꯛ ꯊꯋꯥꯏ ꯊꯥꯗꯧꯕ ꯁꯞꯅꯥꯗꯂꯛꯏꯗ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏꯀꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯧ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕ ꯀꯤꯕꯗꯒꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯄꯗꯨ ꯇꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ